Hi ma'am punamu Cachar Kamranga channel channel taramna uchari ma'am ai ngasi su video ma puna lae ngasi gi video sidi so mukbang oina tawrage ado ma'am ado ai ngasi video se haidi mukbang se yamna ahawba hinjang budi natte sum se ngakha thongbani mukangaga khamhinbiga alodo soiraga thongneबको अदगी असिना boil चमथोंग अमा लेरे सी चमथोंगसिना येन की चमथोंगनेबको अदो असिनी अदगिदी असिगा बोरा लेरे तिलौ बोरा अदगिदी मचीदना चिंगबदी पुजरक्त्रेबको सिगाना जोंचाक सिंजू कनिंगो कतौरगने जोंचाक सिंजू सोइरा अदो मैम आई चाबा हौजरगे अदो मैम ममांगदको एंगोना सम पुंगतना सुम लई अमतत हाइदी मसमदा थादोगना फजाबा कमाई तौबा हैना दुमाई हाइबिरैयेबको अदो चकचावददी मौना मसम थादोकपदो नुंगाइते अदुना हाइरप फुल्लगा हसमाई तौना थादोगा लाबनी द ngasiदी चंदोनगा नमबनेबको मैम अदो जिंगिनरसी कमाई तौबा आइगी सेगी लुक से मैम हाइबिरओबको अदो मैम आई चाबा हौजरगे दो मैम चाबा हौरगे आई उबरा चाबसे आई चाकसे nga thongse hana charageba mata udre kenoda camera rambo udre exactly jama ba khangde मैम आई केनो से जोंचाक जावरेबा को अदो मैम आई वा मा हाइगेबा को आई जोंचाक से चादोनेबा को सिगा लांगा को दei जोंचाक से चारे खैसे की नुपा मैम से जोंचाक यामना चाइबा तो मैम आई चाबा हौरे ai nga kha thong mai du chaba ngam hodre ba ga nga sa si jam ngai ru dre ba nga thong ba do ai kaim ta ucha ngam hodre yang jam hौरमे sini juga hal một chai gì nhỉ thì một khô này gì chứ ngoài boil em cho biết là chicken boil chicken boil hiệu thùng gần là ta bị đập boil là thùngทั้ng chan gì nhiều hộp ní mà sao mi ní hộp
ꯑꯩ ꯉꯁꯤ ꯃꯦꯀꯞꯁꯦ ꯍꯦꯚꯤ ꯃꯦꯀꯞ ꯑꯣꯏꯔꯦ ꯑꯩ ꯃꯦꯀꯞꯀ ꯇꯧꯗꯕꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅꯅꯤ ꯑꯩꯒꯤ ꯍꯦꯚꯤ ꯃꯦꯀꯞ ꯑꯣꯏꯔꯤꯁꯦ ꯑꯩ ꯃꯦꯀꯞ ꯌꯥꯝ ꯇꯧꯗꯦꯕ ꯂꯥꯡ ꯁꯝ ꯊꯥꯗꯣꯛꯄꯁꯤꯅ ꯃꯌꯥꯝꯅ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯉꯜꯂꯦ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯔꯤꯀ꯭ꯋꯦꯁ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯣ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯏꯖꯈꯤꯕꯅꯦꯕꯀꯣ ꯑꯩꯒꯤ ꯕꯦꯠ ꯀꯣꯃꯦꯟ ꯈꯔ ꯂꯩ ꯄꯥꯊꯣꯔꯛꯎꯔꯥ ꯄꯥꯊꯣꯔꯛꯀꯅꯨꯔꯥ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯤꯝꯇ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯇꯦ ꯑꯗꯣ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯄꯥꯊꯣꯛꯆꯔꯛꯇ꯭ꯔꯦ ꯑꯁꯨꯝ ꯀꯣꯃꯦꯟꯕꯨꯗꯤ ꯄꯤꯔꯛꯄ꯭ꯔꯕꯀꯣ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯐꯨꯜ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯗꯤ ꯈꯪꯒꯅꯤ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯁꯥꯔꯦ ꯑꯩ ꯁꯝꯒ ꯊꯥꯗꯣꯛꯇꯦꯕ ꯍꯩꯅꯗꯤ ꯁꯝ ꯊꯥꯗꯣꯛꯄꯁꯦ ꯍꯥꯟꯅꯗꯤ ꯁꯨꯝ ꯊꯥꯗꯣꯛꯑꯝꯃꯤ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯝ ꯊꯥꯗꯣꯛꯄꯁꯦ ꯉꯝꯗ꯭ꯔꯦ ꯑꯩꯈꯣই ꯅꯨꯄꯥꯅꯁꯨ ꯉꯥꯡꯉꯤ ꯁꯝ ꯊꯥꯗꯣꯛꯄꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯄꯛꯇꯦ ꯍꯥꯏ ꯃꯥꯅ ꯁꯝ ꯊꯥꯗꯣꯛꯄꯁꯦ ꯑꯗꯨꯅꯁꯨ ꯑꯩ ꯑꯅꯝꯕ ꯊꯥꯗꯣꯛꯇ꯭ꯔꯦ ꯆꯟꯗꯣꯟꯒꯁꯦ ꯁꯤ ꯂꯥꯛꯄꯗ ꯆꯟꯗꯣꯟ ꯅꯝꯗ꯭ꯔꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤꯔꯤ ꯊꯤꯟꯕꯒꯗꯤ ꯍꯩꯔꯝꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯈꯨꯠ ꯅꯤꯛꯑꯦ ꯉꯁꯤꯗꯤ ꯚꯥꯃꯣꯟꯒꯤ ꯂꯨꯛꯀ ꯃꯥꯟꯕ꯭ꯔꯥ ꯉꯁꯤꯗꯤ ꯅꯣꯡ ꯃꯪꯅ ꯁꯨꯝ ꯂꯩꯌꯦ ꯍꯥꯎꯋꯦ
hào udre ni mẹ sao vào lúa đấy gì liềm để em ta bài đó này không gì liềm ấy không ra khi đi sang rau rồi ní nè tần lấy sang rồi sang rau đi không ra ta sao bài này nè anh em sao với lúa đấy cái video này xoay được lối chân lagi ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ 1K ꯑꯃꯇꯪ ꯌꯧꯍꯟꯕꯤꯌꯨ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ